ꯅꯪꯒꯤ ꯃꯤꯅꯣꯛꯇ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯅꯪꯒꯤ ꯃꯤꯅꯣꯛꯇ ꯅꯠꯇꯦ ꯑꯩꯅ ꯅꯪꯕу ꯅꯨꯡꯁꯤරුꯕ ꯅꯪꯒꯤ 마이통다 ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯈꯣꯏꯗꯥꯔꯨꯕ ꯁꯝꯂꯕꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤꯕ ꯅꯪꯒꯤ ꯃꯤꯅꯣꯛꯇ ꯅꯠꯇꯦ ꯂꯥꯛꯎꯀꯣ ꯅꯪꯁꯨ ꯅꯣꯡꯃꯇꯪꯗꯤ ꯏꯅꯥꯛꯇ ꯃꯪꯂꯥꯟꯗ ꯑꯣꯏꯔꯁꯨ ꯊꯃꯣꯏꯒꯤ ꯑꯋꯥꯗꯨ ꯄꯨꯔꯗꯨꯅ ꯂꯥꯛꯎꯀꯣ ꯅꯪꯁꯨ ꯅꯣꯡꯃꯇꯪꯗꯤ ꯏꯅꯥꯛꯇ ꯃꯪꯂꯥꯟꯗ ꯑꯣꯏꯔꯁꯨ ꯊꯃꯣꯏꯒꯤ ꯑꯋꯥꯗꯨ ꯎꯔꯗꯨꯅ ꯐꯣꯡꯗꯣꯛꯆꯒꯦ ꯅꯥꯀꯥꯗ ꯀꯜꯂꯕ ꯅꯨꯡꯁꯤꯒꯤ ꯏꯊꯤꯜꯁꯦ ꯅꯪꯒꯤ ꯃꯤꯅꯣꯛꯇ ꯅꯠꯇꯦ ꯀꯌꯥꯗꯤ ꯀꯨꯏꯔꯕ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯐꯣꯡꯗꯣꯛꯇꯅ ꯑꯁꯨꯝ ꯀꯌꯥꯗꯤ ꯀꯨꯏꯔꯕ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯐꯣꯡꯗꯣꯛꯇꯅ ꯑꯁꯨꯝ ꯈꯥꯡꯕꯗ ꯋꯥꯔꯕ ꯅꯨꯡꯁꯤꯒꯤ ꯏꯊꯤꯜꯁꯦ ꯐꯣꯡꯗꯣꯛꯆꯒꯦ ꯅꯥꯀꯥꯗ ꯀꯜꯂꯕ ꯅꯨꯡꯁꯤꯒꯤ 이틀새 남김이 높다났대 아이나 낭부 농시루바 남김이 높다났대 아이나 낭부 농시루바 낭기 마이통다 나때 아이나 낭부 코이다루바 쌈라비 낭기 타모이두니 낭나 아이부 ngauhalliba 낭기 미노다 나때 아이나 낭부 농시루바 아이나 낭부 농시루바